1510 थाबगे नुंग सेम लोरे सुमाइन तौगा चीज थादलकदन मतेम खतनीदा कुटप सेमबनीदा ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯑꯣꯛꯁꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯐꯨꯠꯇꯣꯛꯅꯦꯕ ꯐꯠꯇꯕ ꯌꯥꯝ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯁꯥꯗꯣ ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯑꯁꯨꯕ ꯃꯆꯜ ꯖꯤꯔꯥ ꯃꯣꯔꯣꯛ ꯃꯆꯨ ꯊꯨꯝ ꯒꯔꯝ ꯃꯁꯤꯅ ꯄꯥꯟ ꯍꯥꯡꯗꯔꯒꯦ ꯃꯔꯣꯏ ꯀꯥꯝꯕ ꯍꯧꯔꯀꯥꯟꯗ ꯎ ꯃꯣꯔꯣꯛ ꯀꯥꯎꯔꯝꯃꯦ ꯍꯥꯡꯗꯣꯛꯑꯦ ꯎ ꯃꯣꯔꯣꯛ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯃꯤꯀꯨꯞ ꯑꯃ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯤꯀꯣꯅ ꯈꯨꯔꯨꯝꯖꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯑꯣꯛꯀ ꯄꯥꯟꯒ ꯊꯣꯡꯕꯗꯨꯅꯤ ꯑꯣꯛꯀ ꯄꯥꯟꯒ ꯊꯣꯡꯕ ꯄꯨꯖꯔꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯄꯥꯟ ꯏꯔꯣꯝꯕꯒ ꯑꯣꯛ ꯊꯣꯡꯕꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯄꯣꯔꯛꯑꯦ ꯉꯁꯤꯗꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯃꯩ ꯇꯥꯅꯤ ꯈꯪꯉꯦ ꯉꯁꯤꯗꯤ ꯉꯥꯃꯨꯒ ꯂꯧꯔꯒ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯩ ꯇꯥꯔꯦ 그리고 빵을 먹어서 정말好. 너 빵 때문에 뒤에 형들아. ui đậm ngọt. 빵이 너무 고와가지고. 좀 고봐줘요. 고와요. 맛있다, 맛있어.
맛있는 뭐랄까 싹 들어가. 진짜 캡슐나죠? 보통 메이 돌아서 아니고 얌쌍한다고요. Super fine rồi chú. Pani rồi mình lối nắp sẽ lại. Xin chụp xuống phải là 거의 공항을 주죠. Trung Quốc thường 먹으면 사고 싸면 던도 아니 국가 좀 감이 자 되긴 하대요. 시 비디오가 노면가 많은데 뭐 싸버데. 시 비디오들이 깔마도 해야 돼요. 아두는 왜 국가랑 감아가. 아두는 좀내 싸워가 시 비디오가 싸면 많은데 뭐. 그래서 안 돼. 뭔가
ꯉꯁꯤꯗꯤ ꯂꯥꯁꯇ ꯊꯕꯤꯅ ꯇꯥꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯈꯨꯍꯥꯎꯑꯝꯅꯦ ꯋꯣꯛꯀ ꯄꯥꯟꯒ ꯊꯣꯡꯕ ꯄꯥꯟ ꯏꯔꯣꯟꯕ ꯐꯖꯅ ꯆꯥꯔꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯆꯥꯔ ꯌꯦꯡꯕꯤꯌꯨ ꯈꯨꯍꯥꯎꯗꯣ ꯍꯥꯏ ꯀꯥꯟꯗꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯖꯔꯛꯒꯦ